Assalamualaikum mayam nasi ayuk ki video ni si ayuk haugalakpaga nasidi nungsase sadori aigi apikpase haugatlu haiba yade haudoimi haugatlu oina pung 8 yaudore hauzik phaba haugatri achaubasu haugatri sina achaubaduni haugatlu oina mabusu haudoimi haugatri hauzik phaba apikpadi haugalae tumningi ma ising thakyaye haugalakpaga mamai tadri ising thakyaye du mamai tabire ising pire Maggi chage aina hairiba du Maggi laitre dukan hangdri rujanina dukanda kona chatkani sadare anguna sigi nungsasidi khusama oidawri dukan chatludana halae sangomga biscuit ka laurae Madi sigi biscuit se yamna pami aduna sigi biscuit siga sangomga laurae cornflakes chanaye sangom Maggi lauraktre biscuit se ubadagi cornflakes chaw haiba yadare biscuit se oina chare biscuit cornflakes chararoye ningai tawhare biscuit ubadagi aduna chajarani na biscuit oina chahalle achawbase haudokpabu yade pung 8 tara yaudore haugatlo aina Nur haugatlo o Nur haugatlo Nur haugalami haugatana mamai tadana maya phengdana ising thaaga ngalap lairaga mabusu cornflakes pijare masu Maggi chage na hairambadagi cornflakes chawaina cornflakes oina pijare mabudi chaida haugalakpaga chaw haiba yade ngalap lairaga mamai tare maya phengdoe duga cornflakes pijare du loiraga ladik sol ngalap puthoani nongmagi ngalap ladik sol halbalagi sanaraga charibani thuna chade sanaraga thuba chade mayam nungsadi nasi khusama oire nasigi apikpasu chage yema chabada saiti chaw haiba yade apikpasu chahalle apikpa chaba loire amtang charaga apikpasu chararoye achawbana dum magi loire achawba chaba loijalakpada ai iru thokpa mohoi putpod hapiramaga iruba changudana thorae iruba changdan thora afhawa mohoi chaba loiramdri chathokdana thuna chadan loyo haiba loidri fi khara sudoe fi sudana loibada mana ai fi phauringaida som nungsada chatlamme lawaina kaurimi changoi mapanda sanage ye mapanda nungsa sida changa oin haibu yade doidi mapanda leihalgani rae leihalloi hairiba mobile enghalgani habdai changae pikpase ningai tawiyaba nongmagi khara laiba fi sudok haudaradi yam khatli angang yawanina loirakpada achauba amak chak pijare madi makhutna su chade ilbire mahi su chade chagang tani mobile piraga mobile enghalaga chahalle mahi ama phau dal sabji kaisu chadri sa ngauba elangauba oiraga chak khajik tang chai dusu sangna pung ama changnani chariba magi ama pikpadubu mobile enghandan thamingaida mabu amaka pijaribani iftargi fruit salad tawgaina fruit khara kae sangom sahalle custard powder hape mix tawre duga inghalle fridge ta thamme inghalle du loirakpada iftargi ready tawre iftar matam oiramina iftargi ready tawdan loirakpada chabagi video di habaktare matungda amuk yangna tawrakke bye bye